Amuba, nangi sibu tan kun haiba natro? Hoi ima thorani, yumbiro uko, tabok shuba mystery gaina sana bani. Nangsu phajana di sagalene yumse luhong khongtong mana kayang wali ba angta hairaw ni tage ba Wakhal ga tam ponde da. Wakhal ga ta ponde da. Khara tek haiduni tawrisi. yam pharabani aikhoi gi dine kari bo haidoi no thabak tanari mana tanari bara thabak na ma bu tanari bara maphai niktana leiri sini dana Tamosok Shankar su ite imbema tabok tobi ama la bani na kuiraroida ima thorani hoigi su wankhalani. Thorani. Imani gi hokhibu punsi khulindo. Mikup amata soi kaudi. Aigya. Aini namu nusibase. Wahi na phongdong ningai su lete. Ngasigi asigumba ayukse. Sahi kayadagi ngaijarappa mipukni. Thamoisida hangduna talaki. Kaidawainuने yumsida lengdana leiragadaba numitto. Aishu hangki. Wahang kaya ama. Aigya. Mama masadubu kamdorungadage. Shagi already bill ga phangdri ko. Paisagi nate he aina khara tuina hangbase nang pakhalabra kaino Thazero da bado. Aikhoi Sankarna thabak tawri hairi sibu kari lamdanu tolo ka kaya phangbasa no ba khangrai bi nang bo Ima thorani. Tolok kidi khangdi ko. As thabak tudi officer gi reng oi bani. Madu to hodabada manim phattabini heta haidoiba adubu thorani ibema Sankargi nupi sigumbadi aikhoi lekai to o Manipur da haige magumbasi masing kaya surangani hojik matam sida ha masa nupa nungsiba amasu phamjare phange aidine masak punong matabu ujadri se beton cha sile rese hoi mangal atawado khara bibira o imai pema thauna na phariba angang du porga magi gari masa du thorga satine mapamda angang du thamudawrine ye Thorang. Kari Anouba thorang amumuk leirage. Lay. Ahanba floor sinane. Ichanu pagi. Second floor sina finishing toraga ibani gi. Aduga third floor se asidana phajaba leko macha. Hawa mahal